Karbi Anglong da Ain Kaina Leisinba Kukigi Yumsing Thugaiba Houkhre Pawasi Kangla Pau si dagi Laukhatsavaneng Assam gi Karbi Anglong gi tongan ba mafamda Ain Kaina Kuki sing na Leiramba Yumsing ngasi JCB sizinaduna Toukhre Houkhre haina paugi source amana haire ningsingba yai Manipur da mitai amasung Kuki zo Kanglub ki marakta thogliba irang asina maram oidaga Karbi Anglong da hana Leiramba Kuki singi mafam singda Manipur dagi satkiba Kuki sing na Ain Kaina yum sajilakpadagi Karbi Anglong Autonomous District Committee gi member Tuliram na Karbi Anglong da leidiba Kuki sing Manipur da halanna bagi wafam phongdokpa leikraba matungda ngasi JCB na Ain Kaina sajinba Yumsing adu thugaikibani haire KNA KNF Amadi UKNA Yaona Kuki Lalhoulupsingi Mathakta NIA na Chargesheet file Toukhre Pawasi Kangla Pau si dagi Laukhatsavaneng Sahi asigi January 19 da Ningthokong kha khunouda mapa macha ani hatkibagi thogdoka mari lainana KNA KNF amadi UKNA Yaona tongan ba Kuki Lalhoulupsingi Mathakta NIA na Chargesheet file Toukhre di sentiment ki report amana hai Chargesheet file tawkhiba sing adugi manungda Churachandpur district ki mamong khuldagi masagi chai 35 suraba Luminsen Kibzen alias Levis kauba miyoy ama yaure Mahak mamang thaktasu mi halubagi maralda faruraba miyoy ne Mahaki Mathakta IPC UA Prevention Act amadi Am Act ki tongan ba section singi makhada charge tawre NIA na langkhalakiba charge adu court acknowledge tawrabasu court ki proceeding di yaithokhe Churachandpur district ki DC office amasung SP office ta security personnel singa thokiba khutthokna bagi thokdok amada Luminsen Kibzen makhongda sokpadagi Guwahati da satuna layengkhi haiba NIA gi investigation adu da khangba ngamkhe adubu kumjali singani kulumdoi gi March kunda Dispur police na atopa case amaga mari lainana mafam adudagi mahak amuga na fajinkhe NIA na wahang pahong sathavada mahak na haidorakpagi matungin na sahi asigi January 19 da Ningthokong kha khunokda thokiba thokdok amada UKNL KNA amadi KNF Yaona Kuki Lalhoulup khara senai haiba khangba ngamlei numit aduda khulai paiba Kuki sing aduna Tim kaya thokna khaidok tampaki mafam kaya de attack sathakhe maduda mahak masamaksu yaukhi haire numit aduda ningthaujam Navadip mitai kauba miyoy ama ningthokong kha khunaugi water treatment plant manakta faraga makhut masa punduna puraklaga thangna thenduna hatkhibanei thokdok adu mahakna propaganda sathanabagi damak video recording su tawkhe mafam adumakta da oinam Bamonjau mahaki masanupa oinam Manitomba amade Thiam Somendro su hatkibani haiba khangba ngamle haina Pawasina makha tare